ꯑꯍꯥꯟꯕꯗ ꯊꯥꯖꯅ ꯑꯣꯏꯕ ꯑꯞꯗꯦꯠ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯉꯁꯤ ꯊꯥꯗꯣꯔꯛꯈꯤꯕ ꯆꯤꯔꯣꯜ ꯑꯃꯗ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯠꯇꯨ ꯁꯗꯔ ꯍꯤꯜꯁ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯊꯥꯗꯣꯔꯛꯄ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯆꯥꯎꯔꯥꯛꯅ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯃꯨꯛ ꯇꯥꯕ ꯃꯇꯝꯗ ꯇꯥꯡꯈꯨꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯡꯈꯨꯜ ꯍꯨꯟꯗꯨꯡꯒꯤ ꯑꯦꯔꯤꯌꯥ ꯋꯦꯠꯂꯦꯠꯇ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯕꯅ ꯀꯨꯀꯤꯖꯧ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯃꯤꯑꯣꯏ 6ꯈꯛ ꯗ꯭ꯌꯨꯇꯤ ꯔꯣꯁꯇꯔꯒꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕ ꯂꯥꯛꯄꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯀꯨꯀꯤꯖꯧ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯐꯤꯖꯤꯀꯦꯜ ꯑꯦꯁꯣꯜ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯚꯤꯍꯤꯀꯜꯁꯤꯡ ꯁꯤꯖ ꯇꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯥꯡꯈꯨꯜ ꯍꯨꯟꯗꯨꯡ CSOꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯇꯨꯅ ꯊꯥꯗꯣꯔꯛꯂꯤꯕ ꯄ꯭ꯔꯦꯁ ꯀꯣꯃꯨꯅꯤꯀꯦ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯀꯨꯀꯤꯖꯧ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯑꯁꯤꯗ ꯆꯠꯊꯈꯤꯕ ꯍꯔꯥꯁꯃꯦꯟ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯣꯇꯨꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗꯒꯤ ꯄꯥꯔꯒ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯄꯨꯝꯅꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯇꯥꯡꯈꯨꯜ ꯍꯨꯟꯗꯨꯡ ꯑꯃꯁꯨꯡ ꯁꯤꯡꯀꯞ ꯑꯦꯔꯤꯌꯥꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯀꯣꯇꯨꯅ ꯊꯣꯛꯂꯛꯂꯤꯕ ꯄ꯭ꯔꯦꯁ ꯀꯣꯃꯨꯅꯤꯀꯦ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ꯫ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯁ꯭ꯇꯦꯠꯁꯤꯗ ꯁꯣꯠꯊꯅ ꯂꯩꯔꯤꯕ ꯕꯥꯏꯑꯣꯒ꯭ꯌꯥꯁꯀꯤ ꯏꯍꯧ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯂꯩꯍꯟꯅꯕ ꯃꯥꯔꯆ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯄ꯭ꯂꯥꯟꯠ 180 ꯏꯟꯁꯇꯣꯜ ꯇꯧꯔꯒꯅꯤ꯫ ꯗꯥꯏꯔꯦꯛꯇꯔ ꯃꯅꯤꯔꯦꯗꯥꯒꯤ ꯗꯥꯏꯔꯦꯛꯇꯔ N. ꯄ꯭ꯔꯕꯤꯟꯅ ꯍꯥꯏꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯣꯠꯊꯅ ꯂꯩꯔꯤꯕ ꯕꯥꯏꯑꯣꯒ꯭ꯌꯥꯁꯀꯤ ꯏꯍꯧ ꯑꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯂꯩꯍꯟꯅꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯄ꯭ꯂꯥꯟꯠ 180 ꯏꯟꯁꯇꯣꯜ ꯇꯧꯔꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯔꯤꯅ꯭ꯌꯨꯑꯦꯕꯜ ꯏꯅꯔꯖꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯦꯖꯦꯟꯁꯤ ꯃꯅꯤꯔꯦꯗꯥꯅ ꯁꯤꯜꯂꯒ ꯁ꯭ꯃꯣꯜ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯄ꯭ꯂꯥꯟꯠꯒ ꯃꯔꯤ ꯂꯩꯅꯅ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯄ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁꯦꯃꯤꯅꯥꯔ ꯀꯝ ꯑꯣꯔꯤꯌꯦꯟꯇꯦꯁꯟ ꯑꯦꯟ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯋꯦꯁ ꯏꯟꯇꯨ ꯀ꯭ꯂꯤꯟ ꯏꯅꯔꯖꯤ ꯍꯥꯏꯕ ꯊꯤꯝꯗ ꯃꯈꯥꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ N. ꯄ꯭ꯔꯕꯤꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯕꯥꯏꯑꯣꯒ꯭ꯌꯥꯁꯀꯤ ꯏꯍꯧ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 4-5 ꯑꯁꯤꯗ ꯕꯥꯏꯑꯣꯒ꯭ꯌꯥꯁꯀꯤ ꯏꯍꯧ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯞꯊꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯅ꯭ꯌꯨ ꯑꯦꯟ ꯔꯤꯅ꯭ꯌꯨꯑꯦꯕꯜ ꯏꯅꯔꯖꯤꯅ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯄꯥꯏꯈꯠꯀꯗꯕ ꯕꯥꯏꯑꯣꯒ꯭ꯌꯥꯁꯀꯤ ꯃꯤꯁꯟ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ ꯊꯥ ꯐꯥꯎꯕꯗ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯄ꯭ꯂꯥꯟꯠ 180 ꯏꯟꯁꯇꯣꯜ ꯇꯧꯔꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯄ꯭ꯂꯥꯟꯠ 180 ꯑꯁꯤꯒꯤ ꯃꯅꯨꯡꯗ 75 ꯑꯃꯅ 1 ꯀ꯭ꯌꯨꯕꯤꯛ ꯃꯤꯇꯔꯒꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ 75 ꯑꯃꯅ 2 ꯀ꯭ꯌꯨꯕꯤꯛ ꯃꯤꯇꯔꯒꯤ ꯄ꯭ꯂꯥꯟ ꯑꯣꯏꯒꯅꯤ꯫ ꯅꯧꯅ ꯏꯟꯁꯇꯣꯜ ꯇꯧꯒꯗꯧꯔꯤꯕ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯄ꯭ꯂꯥꯟꯠ ꯌꯨꯅꯤꯠ ꯑꯃꯒꯤ ꯑꯆꯪꯕ ꯁꯦꯟꯐꯝ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ 90% ꯄꯨꯊꯣꯛꯀꯅꯤ꯫ 130 ꯑꯃꯅ ꯁ꯭ꯇꯦꯠꯀꯤ ꯂꯩꯉꯥꯛꯅ ꯁꯕꯁꯤꯗꯤ ꯑꯣꯏꯅ ꯄꯤꯒꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅ ꯄꯨꯊꯣꯛꯀꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯕꯦꯅꯤꯐꯤꯁꯔꯤ ꯄꯨꯝꯅꯃꯛ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯤꯔꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯄ꯭ꯂꯥꯟꯠꯁꯤꯡ ꯑꯁꯤ ꯏꯟꯁꯇꯣꯜ ꯇꯧꯒꯅꯤ ꯑꯃꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ IIT ꯒꯨꯋꯥꯍꯥꯇꯤ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯐꯥꯔꯝꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤ꯫ ꯃꯃꯥꯡꯗꯗꯤ ꯕꯥꯏꯑꯣꯒ꯭ꯌꯥꯁꯀꯤ ꯄ꯭ꯂꯥꯟꯠꯁꯤꯡ ꯑꯁꯤ ꯆꯦꯛꯅ ꯗꯣꯝꯒꯤ ꯃꯑꯣꯡꯗ ꯁꯥꯔꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯖꯥꯏꯟ ꯑꯁꯤ ꯂꯤꯛ ꯑꯣꯏꯔꯛꯄꯒꯤ ꯏꯁꯨ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ꯫ ꯍꯟꯗꯛ ꯅꯧꯅ ꯏꯟꯁꯇꯣꯜ ꯇꯧꯒꯗꯧꯔꯤꯕ ꯄ꯭ꯂꯥꯟꯠꯁꯤꯡ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯩꯇꯅꯕ IIT ꯒꯨꯋꯥꯍꯥꯇꯤꯒ ꯈꯨꯠꯁꯝꯅꯔꯒ ꯄ꯭ꯔꯤ-ꯐꯦꯕ ꯄ꯭ꯂꯥꯁꯇꯤꯛꯅ ꯃꯍꯨꯠ ꯁꯤꯜꯂꯒꯅꯤ꯫ ꯃꯁꯤꯅ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯄ꯭ꯂꯥꯟꯠ ꯑꯁꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗꯁꯨ ꯌꯥꯍꯜꯂꯒꯅꯤ꯫ ꯅꯧꯅ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯃꯤꯁꯟ ꯑꯁꯤꯒꯤꯗꯃꯛ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯅꯔ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯈꯨꯠꯁꯝꯅꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯚꯦꯇꯤꯅꯔꯤ ꯑꯃꯗꯤ ꯑꯇꯩ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯄ꯭ꯂꯥꯟꯠ ꯃꯁꯤꯡ ꯌꯥꯝꯅ ꯏꯟꯁꯇꯣꯜ ꯇꯧꯅꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯕꯤꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯤꯇꯩ ꯑꯦꯂꯥꯏꯟꯁꯅ CM ꯑꯃꯗꯤ ꯒꯚꯔꯅꯔꯗ ꯐꯣꯔꯦꯁꯠ ꯃꯥꯡꯁꯤꯜꯂꯛꯄ ꯌꯦꯡꯁꯤꯟꯅꯅꯕ ꯋꯥꯀꯠꯈ꯭ꯔꯦ꯫ ꯃꯤꯇꯩ ꯑꯦꯂꯥꯏꯟꯁꯀꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯗ ꯀꯣꯄꯤ ꯇꯧꯕ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯗꯤ ꯃꯅꯤꯄꯨꯔ ꯃꯁꯥꯒꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ, ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠ ꯑꯃꯁꯨꯡ ꯑꯟꯀ꯭ꯂꯥꯁꯤꯐꯥꯏꯗ ꯐꯣꯔꯦꯁꯠꯀꯤ ꯂꯝꯗ ꯂꯣ ꯀꯥꯏꯅ ꯐꯣꯔꯦꯁꯠꯀꯤ ꯂꯝꯁꯤꯡ ꯀꯦ. ꯁꯣꯡꯖꯥꯡ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁꯠ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯅꯨꯡꯗ ꯐꯣꯔꯦꯁꯠꯀꯤ ꯂꯝꯗ ꯑꯍꯣꯡꯕ ꯂꯩꯔꯛꯄ ꯈꯨꯒꯥ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯝ ꯈꯣꯞꯆꯤꯟꯕ ꯑꯁꯤ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯇꯥꯔꯤ꯫
Imphal East ki Khamelo Goltabi Reserve Forest ki lamdi square kilometer kuntraga matui point nipanda lam khopsin bagi asobo mamiya matari anobo khul kya sandel tenopal kangpokpi amasum susampo da Kuki sing namna khundaba mafam singda lainga na yengsin biu haina wafam sirol asida pali sirol asina makha taribadi lo kaina forest ki lamda anobo khul semgalakliba sina lainga na tuan project kya pekhalakpada madi National Highway and Infrastructure Development Corporation NHIDCL na lambi semlakpada asoba compensation soidana talakpada laingakta asoba awaba mamayuk nagani haina Chief Minister amasum Governor da pisin kiba wakat sirol aduda pali amaromdana ishon imaleba kannana ba khudol ama piraglabani RPIA Kisan Morsa ngasi Manipur thukliba thawdo wathuk lan kya sidaki BJP amadi Congress hunnaraga political gi khudong sab lawnaba honabasida Manipur leijariba mipum khudimona National Party singbu pamnaraktraba matam sida Election Commission of India ECI na RPI bu state ki regional party oina masa khangbirakpa sida ishorna imaleba kannanaba khudol amani piribani haibasida thajabaga loinana ECI bu ngamkhai leitana thagachabaga loinana pirakliba symbol sibusu yamna sanajaboibana taramna oksari haina RPIA Kisan Morsa Imphal ki president Ningthaujam Jadumani gi sirol amana haidi sirol asina makha taribadi afaba chinjak puthoglaga tinjang gaijang daba sokhat pakhunai ama oina bamati laumi sinmi aikhoi busu awang ba thakta pukhana bikidama state ki thakta district ki thakta committee sembi duna awon Manipur ama soidana purak lagani haiduna tungi yeng san ubiba ngamba RPI National Secretary Mehsor Thanaujam busu thagasari ngasidagi laumi sinmi isil ina khwai punamaknasu asengba rajniti chatpa duki matik mathau tarakle laumi sinmi aikhoibu hanthaba thakta thamliba maida maikhum ublaga politics tawriba sing para tamirasi ngasigi khunai asida aikhoibu taibang miyoiba mani makhoina maikai amada humlabasu maikai kyadasu aikhoigi matik mayai kya leiri habisi taklasi election mayada hiram kudimakta tengthabagi thabak toklasi Indian Army ayambana kanglup amagi maikei da puna thapak tawminaduna mitei da toina khut thanba mitei buna khut pulaga thambasinadi tungda afaba khudam ama oirakani haibasida thajade masida mipum khudimangna khangnaraba wafamni matang asida panjaningmari RPI National Secretary Maheshwar Thanaujamna haikiba imaleba ki mangnaba taroglabadi High Command mathautadi party mathautadi aidi region and party oina thabak tawgani afaba thabak tawraglabadi sawgatkani fataba thabak tawraglabadi madugi mayokta leigani haina hanna lawba ngamba ngasi ruling amasum opposition digi miyoi khradang thoraglabadi nahanna lalsu loiramlagani amadi India gi asaw state singi mamangna chawthokna hingba amadi sokhatpa leba am oiramlagani ngasi haiba namit asidagi laumi sinmi aikoi punamak mikap thoklasi taibang wapuna thaujan bibu oisanu haidena su pausna makhatana phungdorakli amaromdana Manipur da ahan boina session judge amana masagi ikatkre blood donation and transfusion gi lamda yamna tangna thokpa thawdo am oina session judge amana blood center Jenims Porompata laktuna masagi ikathokre ikatpirambi Donor adu Urkhul district ki district and session judge Rina Sartoni Salibatha sigi taraga marida helping hands for people's HSP Manipur Jenims Porompata launch tokiba free blood for children's scheme aduda sagoladuna Rina Sartona masagi katkhibeni mangna haiki Supreme Court ki order amagi matungina thalassemia patient singda replacement tawdabida mathau taba kudimak piu haiba amadi lekhre tawbutabu pediatric patient singda replacement yaudabida lemna EPB scheme asidi helping hands for people's Manipur gi free blood for children's scheme in India da ahanmani HSP Manipur na angang singweba asigumba special scheme ama lokholakpa si Manipur miyam gi oina di lebak yamna phabani helping hands for people's Manipur bu thagasari aisu scheme asida sagotuna maraibak thiraba madi tungi yombi oirakadoriba pediatric patient kya gi mating tawba oina kachare mayamna sukatpiu science asi yamna sokhole hairagasu ngasi phawbadi di artificially oina sungmangamdri aikoina katrabadi blood center singda blood stock lairoi blood center singda blood stock laitragadi hairiba anaba singa siba tabani maram aduna aikoi mayam katsi angang singi punsi kan saiki thoramadуда Rina Sartobu helping hands for people's Manipur gi makedigi
ꯇꯧꯕꯤꯃꯜ ꯈꯪꯕꯨ ꯎꯠꯆꯔꯤ ꯍꯥꯏꯅ HSP ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯦꯝ ꯄ꯭ꯔꯦꯝꯖꯤꯠꯅ ꯐꯣꯡꯗꯣꯛꯈꯤ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯇꯦꯟꯇꯪ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯐꯝꯅ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ